Apaiba Laidhi, Apaiba kalbi gopal krishnan, handokpa sanjenbam banumati. Manina the magician haiba lairiktu paanaba hotnabada onthokna sinjarami. Masina mangonda angakpa mitrangi sakti ama khanganbagidamak yamna ngakna thoklami. Laikhomna hainau ol onthokanba amadi nung macasingbu mithai olanba yai haiba khanglami. Isingi imaida karamna chatkani amasung potsingbu karamna ahangbada paihangani haibadu mangonda lairik aduna khangalami. Manina lairiktugi iroi-loiba saruktu hanna parami masida iri. Nahakna karigumba pot amabu atiyada paihange khalabadi makhada piriba wahisingsi ahumlak solu. Nahakna madu hek sonbaga nakuta pariba posa adu mathwai panba ahingba oirakani amasung atiyada paikhatkani. Songadariba mantra dugi wahisingdi ong ring kling asini. Kana hauzik kana amatana mantra asi loina thiba yaroi maramdi kanagumana magi pagadaba lairik mayaidu paraga mitrangi mantra do ahumlak hek thibada yengu lairik tu nungsina pukhatkiduna ahangba atiyada paikhidauribani. Nakhoigi papane asigumba thaudoktu thoklakpada yamna nungairoi maram asina mitrangi mantra singdu lairik se pariba misingda loina haiba yade adubu manidi mana paba lairik tugi mantra du loina fare. Mahakna mamai nong poolaga mantra du ahumlak thire. Khudakmaktuda makhuta pariba lairik adu ahangda paikhatki madu ubada manidi pungakngakna yenglami ahangakpasingdu ubada mani sor mapi honki. Lairik aduna athakta paikhatkraga ahangbada mangkhirami madu ubada manina atopo khalama sagatlami. Mahakna khabargi che amada nipamcha amagi mahung mataw ama yekhi adu katina phajana chapthatki. Nipamcha dugi mahung mataw du onthokna phajare. Mahakna katina chaptuna semlaba nipamcha gi saktamdu pairaga nongpo olaga mantra du thirami. Mantra du hek thiba loibaga makhutta pairiba segi saktamdu ahingba olaklami. Thangnaba mikupta segi laidhi du ahangbada paikhatki. Ikui-kuidana atiyada masa uba phangdana mangkhirami. Manina matam kuina leptuna mathakta yengduna laiki. Kuina yengmankhiduna mangaktuna aba phaurakki. Mikuptumaktadada mamana chak chanaba kaurakki. Mahakna sensinkhiduna mamada yekliba thokliba angakpa thaudoktugi pau pumba tamningduna sensinkhi. Segi laidhi du laimai thaktagi yamna wangla mafamda nungsitta paiduna laiki. Kadaida paigadawribano khangde lambi laibasu nate signboard laibasu nate maikai khangdana laidhi do asum laiduna atiyada paiduna laire khangaudana mahakna sis haiba makhol ama taki chegi laidhi duna koina laiduna yenglami atiyada kanaguma jiba amatasu laiba ude. Tapna takhiba khonjel adu asum makhol haurakhi laidhi duna mafam khuding laiduna thirami adubu kanasu laiba uramde khangaudana khonjel amana hairakhi nang kanano kadaida chatke taubano laidhi tu pungakngaklami. Mahakna amuk hanna koire laiduna yenglami adubu kananasu uba phangkhide. Mahak haifam khangdana akiba phaurami makhol thamak taraga masakti uba phangkhide. Kibana thak ningladuna chegi laidhi tu kaplakle. Kigano nipamcha aina nangi kari sumangnaba tauroi khonjel duna hairaklami. Khonjel aduna hagi makhol mali adubu laidhi aduna mahakpu uba dingamkhide. Ikai khumnajaraba ibungo nahakpu kanano mafam kadaidagi ngangbiriba sibu ainadi adomna ngangba taraba sakti ujaba phangdena chegi laidhina hairami. Nahakna haiba chumi aidi kanamtana uba ngamde nahakumna aigidi hakchang laite adubu pumnamak nadi aibu darkar oi aihak yaudana jiba amatasu hingba laiba ngamoi. Aidi mafam khuding chatunata laibani nahak aiga chatsira. Nahakna aiga loinarabadi prithibigi mafam khuding yauba ngamgani amasung angakpa kaya uba phangani lao. Adomna kanano haibdo mukta saktakpiyu aduga lakchage. Adomu kanano kari ming kaubage. Aihakti nahaki akoyda lairiba nungsit haibaduni aingonda dada namiba haina adum kauba yai. Aigi ithawdi prithibi thungna koina chatpani haujikti aiga loinana chatsira. Soidana maki sem sajare aibu nahakna chatpa mafam khuding pubiro laidhina hairai. Ai haujik awang thangbada laiba thablaba Antarcticagi lamdamda chatkadawribani. Mafamduda laiba misingdi yamna hingnariba punsi marelsidagi top-topna mawongda laiba kanglupni. Nahakna makhoibu uba phangani lau chatsi. Dada namibana hairai aduga awang maikai pangna liri sitpa horakki chegi laidhi tubu puraga chatkhi. Makhoi animak prithibigi awang thangbasi daida yauraba matamda
ꯗꯗꯥ ꯅꯥꯃꯤꯕꯅ ꯍꯥꯏꯔꯛꯏ, ꯑꯇꯩꯒ ꯃꯥꯟꯅꯗꯅ ꯏꯇꯣꯞ ꯇꯣꯞꯄ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯐꯝ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ꯫ ꯑꯩ ꯅꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯊꯅꯝꯂꯒꯦ꯫ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯝꯃꯨ, ꯑꯩꯍꯥꯛ ꯃꯐꯝ ꯑꯇꯩꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯍꯥꯛꯄꯨ ꯂꯧꯔꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗ ꯑꯩꯕꯨ ꯀꯧꯔꯛꯎ, ꯈꯨꯗꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯗꯗꯥ ꯅꯥꯃꯤꯕꯅ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯑꯥꯔꯛꯇꯤꯛ ꯂꯝꯗꯝꯒꯤ ꯎꯟꯒꯤ ꯃꯊꯛꯇ ꯊꯥꯗꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯂꯩꯈꯥ ꯇꯝꯅ ꯌꯦꯡꯊꯔꯝꯃꯤ, ꯑꯗꯨꯒ ꯎꯟ ꯃꯊꯛꯇ ꯀꯨꯝꯊꯔꯦ, ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯎꯟꯄꯥꯛ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯕ ꯐꯪꯈꯤꯗꯦ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯨ ꯎꯟꯅ ꯀꯨꯞꯈ꯭ꯔꯦ, ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯁꯨ ꯎꯟ ꯃꯄꯥꯛ ꯑꯣꯏꯈ꯭ꯔꯦ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯗꯗꯥ ꯅꯥꯃꯤꯕꯅ ꯍꯥꯏꯔꯝꯕ ꯃꯐꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇꯨ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯣꯡꯊꯥꯡ ꯑꯃꯇꯪ ꯊꯥꯡꯕꯗ ꯎꯟꯄꯥꯛ ꯃꯊꯛꯇ ꯆꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯅ ꯍꯟꯅ ꯍꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯗꯨꯝ ꯅꯥꯟꯊꯨꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯈꯨꯗꯛꯇꯨꯗ ꯐꯤꯔꯣꯜ ꯌꯥꯝꯅ ꯁꯦꯠꯆꯤꯜꯂꯒ ꯁꯛꯇꯝ ꯃꯥꯟꯕ ꯁꯛꯈꯪꯗꯕ ꯑꯃ ꯂꯥꯏꯙꯤ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯛꯇꯝꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯥꯏꯙꯤꯗꯨ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯟꯄꯥꯛ ꯃꯊꯛꯇ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯀꯔꯝꯅ ꯆꯦꯟꯕ ꯉꯝꯒꯅꯤ? ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯛꯈꯪꯗꯕꯗꯨꯅ ꯂꯥꯏꯙꯤꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤꯅꯤ꯫ ꯁꯛꯇꯝ ꯅꯠꯂꯝꯗꯦ꯫ ꯂꯥꯏꯙꯤꯗꯨ ꯉꯛꯈꯤ, ꯃꯊꯟꯇ ꯈꯟꯈꯤ, ꯀꯌꯥꯗ ꯉꯛꯈ꯭ꯔꯕ! ꯃꯐꯝꯁꯤꯗ ꯁꯑꯣꯝ ꯃꯆꯥꯅ ꯃꯤꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯍꯧꯖꯤꯛ ꯁꯛꯈꯪꯗꯕꯗꯨ ꯂꯥꯏꯙꯤꯗꯨꯗ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯅꯨꯄꯥꯃꯆꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯏ ꯄꯥꯛꯏ, ꯃꯅꯥꯇꯣꯟ ꯅꯝꯃꯤ, ꯃꯍꯥꯛꯀꯤ ꯎꯟꯁꯥꯗꯨ ꯅꯥꯄꯨ ꯃꯆꯨ ꯃꯥꯅ ꯇꯥꯏꯐꯦꯠ ꯇꯥꯏ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯑꯩꯒꯤ ꯐꯤꯖꯣꯜꯁꯤꯗ ꯀꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀꯨꯝꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅꯤ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯅꯨꯄꯥꯃꯆꯥ ꯑꯃꯅꯤ, ꯁꯑꯣꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯗꯤ ꯅꯪꯕꯨ ꯁꯑꯣꯝꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠꯁꯤꯡꯗꯨ ꯌꯥꯎꯗꯕꯒꯨꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯣꯏꯔꯕ ꯈꯖꯥꯏ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯈꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨꯁꯨ ꯅꯣꯛꯄ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯃꯤꯡ ꯄꯨꯀꯥꯛ ꯀꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯏꯁꯀꯤꯃꯣ ꯍꯥꯏꯅ ꯀꯧꯏ꯫ ꯅꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯎꯔꯦ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯨ, ꯑꯩꯒꯤ ꯇꯨꯄꯤꯁꯤꯗ ꯌꯦꯡꯉꯨ꯫ ꯃꯁꯤ ꯁꯖꯤꯒꯤ ꯃꯍꯨꯠꯅ ꯁꯥꯕꯅꯤ꯫ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤꯒꯨꯝꯕꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯈꯣꯡꯗ ꯌꯣꯝꯁꯤꯜꯂꯤꯕꯁꯤꯁꯨ ꯁꯤꯜ ꯀꯧꯕ ꯁꯥꯒꯤ ꯃꯍꯨꯠꯅ ꯇꯨꯁꯤꯜꯂꯒ ꯁꯦꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯁꯤꯁꯨ ꯁꯑꯣꯝꯒꯤ ꯃꯍꯨꯠꯅ ꯁꯥꯕꯅꯤ꯫ ꯑꯩꯒꯤ ꯉꯛꯇ ꯌꯦꯠꯂꯤꯕꯁꯤꯁꯨ ꯎꯆꯦꯛ ꯑꯃꯒꯤ ꯃꯍꯨꯠꯗꯒꯤ ꯂꯧꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯝꯕꯁꯤ ꯑꯏꯪꯕ ꯃꯐꯝꯁꯤꯗ ꯐꯪꯕ ꯁꯥ ꯎꯆꯦꯛꯁꯤꯡꯗꯒꯤꯅꯤ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯐꯤꯔꯣꯜ ꯄꯨꯝꯕꯁꯤ ꯀꯔꯝꯕ ꯗꯨꯀꯥꯟꯗ ꯐꯪꯕꯅꯣ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯗꯨꯀꯥꯟ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯉꯛꯂꯕ ꯅꯨꯄꯥꯃꯆꯥꯗꯨꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤ꯫ ꯗꯨꯀꯥꯟ ꯍꯥꯏꯕꯁꯤꯕꯨ ꯈꯪꯗ꯭ꯔꯣ? ꯅꯍꯥꯛꯅ ꯁꯦꯜ ꯄꯤꯔꯒ, ꯑꯗꯨꯒ ꯐꯤꯁꯤꯡ, ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯠ ꯀꯌꯥ ꯅꯍꯥꯛꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯂꯧꯒꯅꯤ꯫ ꯁꯦꯜ ꯍꯥꯏꯕ ꯃꯗꯨꯅ ꯀꯔꯤꯅꯣ? ꯆꯦꯒꯤ ꯅꯣꯠꯁꯤꯡ ꯑꯃꯗꯤ ꯁꯦꯜꯌꯦꯛꯁꯤꯡꯅꯤ꯫ ꯑꯇꯣꯞꯄ ꯃꯃꯤꯡꯗ ꯍꯥꯏꯔꯒꯅ ꯄꯩꯁꯥ ꯀꯧꯏ꯫ ꯄꯩꯁా ꯄꯤꯔꯒ ꯅꯍꯥꯛꯅ ꯄꯥꯝꯕ ꯄꯣꯠ ꯄꯨꯝꯕ ꯗꯨꯀꯥꯟꯗꯒꯤ ꯂꯩꯕ ꯐꯪꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯦꯜ, ꯄꯩꯁꯥ ꯗꯨꯀꯥꯟ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯄꯣꯠ ꯂꯩꯅꯕ ꯗꯨꯀꯥꯟꯁꯨ ꯃꯐꯝꯁꯤꯗ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯁꯑꯣꯝ ꯁꯤꯜ ꯑꯃꯗꯤ ꯋꯥꯜꯔꯁꯅꯆꯤꯡꯕꯒꯤ ꯃꯍꯨꯠꯗꯒꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯁꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ? ꯀꯔꯝꯅ ꯅꯈꯣꯏꯅ ꯑꯗꯨꯛ ꯊꯧꯅꯥ ꯐꯕ ꯁꯑꯣꯝꯁꯤꯡꯗꯨ ꯍꯥꯠꯂꯤꯕ? ꯃꯈꯣꯏꯗꯨꯗꯤ ꯀꯤꯖꯈ꯭ꯔꯕ ꯁꯥꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯤꯖꯗ꯭ꯔꯥꯅꯦ ꯍꯥ? ꯀꯤꯕ? ꯃꯈꯣꯏꯗꯨꯕꯨ ꯀꯤꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯝꯗꯨꯅ ꯑꯗꯨꯝ ꯁꯤꯔꯦꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯁꯑꯣꯝꯁꯤꯡꯗꯨꯅ ꯇꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯏꯁ, ꯁꯑꯣꯝꯕꯨ ꯆꯥꯅꯕ ꯆꯤꯟꯖꯥꯛ? ꯀꯔꯝꯅ ꯅꯈꯣꯏꯅ ꯐꯧ ꯑꯃꯗꯤ ꯒꯦꯍꯨ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯕꯨ ꯆꯥꯔꯨꯔꯤꯕ? ꯆꯦꯡ, ꯒꯦꯍꯨ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯨꯄꯥꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯍꯪꯂꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯍꯥꯛ ꯈꯪꯗꯕꯔꯣ? ꯂꯥꯏꯙꯤꯅ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤ ꯃꯥꯟꯕꯒꯦ? ꯀꯔꯝ ꯇꯧꯕꯖꯥꯠꯅꯣ? ꯆꯥꯅꯅꯕ ꯁꯥꯁꯤꯡꯂꯥ ꯅꯠꯇ꯭ꯔꯒ ꯎꯆꯦꯛꯁꯤꯡꯂꯥ? ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤ ꯍꯪꯂꯒ ꯑꯩꯕꯨ ꯂꯛꯅꯔꯤꯕꯔꯥ? ꯆꯦꯡ ꯑꯃꯁꯨꯡ ꯒꯦꯍꯨ ꯍꯥꯏꯕꯁꯤꯗꯤ ꯎꯆꯦꯛꯁꯨ ꯅꯠꯇꯦ, ꯁꯥꯁꯨ ꯅꯠꯇꯦ, ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯄꯤꯕ ꯄꯣꯠꯅꯤ꯫ ꯀꯗꯥꯏ? ꯑꯩꯕꯨ ꯎꯍꯜꯂꯨ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯝꯕꯤꯁꯤꯡ ꯁꯣꯏꯗꯅ ꯑꯀꯣꯏꯕꯁꯤꯗ ꯍꯧꯔꯝꯒꯅꯤ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨꯅ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯎ ꯐꯥꯎꯕ ꯑꯃꯠꯇ ꯍꯦꯛ ꯍꯧꯔꯝꯗꯦ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯊꯥꯖꯗꯗꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯈꯤꯔꯝꯃꯤ꯫
ꯏꯁꯀꯤꯃꯣ ꯅꯤꯄꯥꯝꯆꯥ ꯀꯨꯀꯥꯛꯇꯨꯗꯤ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯆꯉꯛꯅꯔꯕ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨꯅ ꯍꯪꯂꯝꯃꯤ, "ꯀꯔꯝꯅ ꯅꯍꯪꯗꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯎꯄꯥꯝꯕꯤ ꯐꯥꯎꯕ ꯍꯧꯗ꯭ꯔꯕ ꯂꯝꯁꯤꯗꯒꯤ ꯂꯩꯔꯨꯔꯤꯕꯅꯣ?" "ꯑꯩꯈꯣꯏꯗꯤ ꯎꯃꯪꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ. ꯅꯤꯡꯊꯝꯊꯥꯗ ꯎꯟ ꯃꯄꯥꯛ ꯃꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯏ. ꯀꯥꯂꯦꯟꯗꯅ ꯁꯥꯁꯤꯡꯒꯤ ꯃꯍꯨꯠꯅ ꯇꯦꯞꯁꯤꯡ ꯁꯥꯏ", ꯏꯁꯀꯤꯃꯣ ꯅꯤꯄꯥꯝꯆꯥꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯛꯅ ꯍꯥꯏꯕꯗꯨ ꯎꯟꯒꯤ ꯌꯨꯝ ꯍꯥꯏꯕ? ꯀꯔꯝꯅ ꯅꯪꯗꯤ ꯎꯟꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯤꯕ? ꯅꯪꯕꯨ ꯐꯝꯖꯤꯟꯗ꯭ꯔꯣ?" "ꯇꯁꯦꯡꯅꯃꯛ ꯏꯒꯅꯨ ꯃꯅꯨꯡꯗꯗꯤ ꯃꯗꯨꯝ ꯁꯥꯏ, ꯏꯪꯗꯦ." "ꯏꯒꯅꯨ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ?" "ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯟꯅ ꯁꯥꯕ ꯌꯨꯝꯁꯤ ꯏꯒꯂꯨ ꯀꯧꯏ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ", ꯀꯨꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯏꯒꯂꯨꯗꯨ ꯃꯊꯛ-ꯃꯈꯥ ꯑꯣꯟꯊꯣꯛꯂꯒ ꯊꯝꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡꯒꯤ ꯊꯥꯎꯃꯩꯁꯤꯡ ꯊꯥꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯩꯁꯤꯡꯁꯤ ꯁꯤꯜꯗꯒꯤ ꯂꯧꯕ ꯊꯥꯎꯅ ꯊꯥꯟꯕꯅꯤ, ꯃꯈꯣꯏꯁꯤꯅ ꯉꯥꯜꯍꯟꯕꯇ ꯅꯠꯇꯅ ꯃꯩꯁꯥꯁꯨ ꯐꯪꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯃꯈꯜ ꯀꯌꯥꯒꯤ ꯆꯨꯡꯊꯥꯡꯒꯨꯝꯅ ꯉꯥꯜꯂꯝꯃꯤ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯉꯛꯂꯝꯃꯤ꯫ "ꯃꯉꯥꯜꯁꯤꯅ ꯅꯪꯕꯨ ꯉꯛꯍꯟꯕ꯭ꯔꯥ?" "ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅꯤ", ꯀꯨꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯍꯥꯏꯕ? ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯊꯣꯛꯇꯦꯅ꯫ ꯑꯩꯅ ꯎꯕ ꯍꯥꯏꯕꯕꯨ ꯆꯨꯡꯊꯥꯡꯒꯨꯝꯕ ꯑꯁꯤꯇꯅꯤ", ꯂꯥꯏꯙꯤꯅ ꯈꯨꯝꯂꯛꯏ꯫ "ꯃꯁꯤ ꯆꯨꯡꯊꯥꯡ ꯅꯠꯇꯦ. ꯅꯤꯡꯊꯝꯊꯥꯗ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥꯗ ꯅꯨꯃꯤꯠ ꯃꯁꯛ ꯎꯕ ꯁꯨꯛꯐꯪ ꯐꯪꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯆꯨ ꯃꯆꯨꯒꯤ ꯑꯇꯤꯌꯥꯁꯤ ꯑꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯁꯤ ꯊꯥꯖꯕꯗ ꯋꯥꯅ ꯊꯣꯛꯏ꯫ ꯅꯤꯡꯊꯝꯊꯥꯗ ꯆꯌꯣꯜ ꯀꯌꯥꯃꯔꯣꯝ ꯑꯇꯤꯌꯥꯗ ꯅꯨꯃꯤꯠ ꯎꯕ ꯐꯪꯗꯦ꯫ ꯑꯍꯤꯡ-ꯅꯨꯡꯊꯤꯜ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯀꯥꯂꯦꯟꯊꯥꯗ ꯅꯨꯃꯤꯠꯅ ꯑꯇꯤꯌꯥꯗ ꯆꯌꯣꯜ ꯑꯃꯒꯨꯝ ꯂꯦꯡꯗꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯃꯗꯨ ꯄꯥꯛꯅ ꯊꯣꯛꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕ ꯉꯝꯗꯦ꯫ "ꯀꯔꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄ, ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇ꯭ꯔꯤꯕꯅꯣ? ꯎꯔꯒ ꯊꯥꯖꯒꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯑꯇꯤꯌꯥꯗ ꯅꯨꯃꯤꯠ ꯎꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯁꯨ ꯍꯦꯟꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫" ꯃꯇꯝꯁꯤꯗ ꯍꯨꯏ 9ꯅꯆꯤꯡꯕ ꯒꯥꯔꯤ ꯑꯃꯗ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯒꯥꯔꯤꯗꯨꯗ ꯂꯝ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ꯫ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨꯅ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯝꯗꯗꯤ ꯁꯒꯣꯜ ꯑꯃꯗꯤ ꯁꯟꯅꯆꯤꯡꯕ ꯒꯥꯔꯤꯗꯤ ꯂꯩ, ꯍꯨꯏꯅꯗꯤ ꯆꯤꯡꯅꯗꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯁꯤꯗꯗꯤ ꯆꯀꯥꯁꯨ ꯄꯥꯟꯗꯦ꯫ ꯀꯔꯝꯅ ꯒꯥꯔꯤꯕꯨ ꯆꯀꯥ ꯌꯥꯎꯗꯅ ꯆꯦꯜꯂꯤꯕ? ꯎꯟꯒꯤ ꯉꯥꯛꯇꯒꯤ ꯂꯝꯁꯤꯗꯗꯤ ꯂꯝ ꯑꯀꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ꯫ ꯒꯥꯔꯤꯁꯤꯡꯁꯤ ꯆꯤꯡꯅꯕ ꯍꯨꯏꯇ ꯅꯠꯇꯅ ꯔꯦꯟꯗꯤꯌꯔ ꯀꯧꯕ ꯁꯖꯤ ꯃꯈꯜ ꯑꯃꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯍꯨꯏ ꯅꯠꯇ꯭ꯔꯒ ꯔꯦꯟꯗꯤꯌꯔꯅꯆꯤꯡꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯂꯦꯖ ꯀꯧꯏ꯫ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯄꯄꯥ-ꯃꯃꯥ ꯌꯥꯎꯅ ꯑꯩꯁꯨ ꯁ꯭ꯂꯦꯖꯇ ꯀꯣꯏꯕ ꯆꯠꯀꯅꯤ꯫ "ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ?" "ꯏꯅꯦꯒꯤ ꯃꯅꯥꯛꯇ, ꯃꯐꯝꯁꯤꯗꯒꯤ ꯃꯥꯏꯜ 100ꯔꯣꯝ ꯂꯥꯞꯄ ꯃꯐꯝꯗꯅꯤ꯫ ꯃꯥꯏꯜ 100 ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯅꯤ꯫ ꯑꯩꯗꯤ ꯎꯟꯁꯤꯗꯗꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯆꯠꯄ ꯉꯝꯗꯦꯕꯨ ꯅꯍꯥꯛꯅ ꯃꯥꯏꯜ 100 ꯂꯥꯞꯄ ꯃꯐꯝꯗꯨꯗ ꯀꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯅ ꯉꯛꯅ ꯊꯣꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯤ-ꯃꯇꯥꯁꯤꯡ ꯎꯅꯔꯨꯒꯗꯕꯅꯤ꯫ ꯁ꯭ꯂꯦꯖ ꯒꯥꯔꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠ-ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯕ ꯉꯝꯃꯤꯗ꯫ ꯃꯥꯏꯜ 10-15ꯗꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠ-ꯆꯩ ꯂꯣꯏꯅ ꯌꯥꯎꯕ ꯁ꯭ꯂꯦꯖ ꯒꯥꯔꯤ ꯑꯃꯗ ꯍꯨꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯗ, ꯅꯈꯣꯏꯅ ꯀꯔꯝꯅ ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠ-ꯆꯩ ꯌꯥꯎꯕ ꯒꯥꯔꯤꯗꯨꯕꯨ ꯆꯤꯡꯒꯗꯧꯔꯤꯕꯅꯣ?" ꯆꯦꯒꯤ ꯂꯥꯏꯙꯤꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯒꯦ? ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯍꯥꯏꯕꯕꯨ ꯅꯨꯡꯒꯤ ꯊꯥꯎꯃꯩꯁꯤꯡ, ꯁꯥ ꯇꯥꯟꯅꯕ ꯈꯨꯠꯂꯥꯏꯁꯤꯡ, ꯉꯥ ꯐꯥꯅꯕ ꯈꯣꯏꯖꯩ, ꯁꯥ ꯃꯍꯨꯟꯒꯤ ꯐꯤꯔꯣꯜ ꯀꯌꯥ, ꯑꯗꯨꯅ ꯆꯥꯅꯕ ꯁꯥꯗꯨꯝ ꯃꯌꯨꯝ ꯈꯔ ꯑꯁꯤꯇꯅꯤ꯫ ꯄꯣꯠꯁꯤꯡꯁꯤ ꯍꯥꯞꯄ ꯁ꯭ꯂꯦꯖ ꯑꯗꯨꯕꯨ ꯍꯨꯏ 6-7ꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯕ ꯉꯝꯃꯤꯗ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗꯤ ꯀꯅꯥꯅ ꯁꯪꯍꯧꯅꯤ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯔꯤꯁꯨ ꯂꯩꯔꯍꯧꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯂꯝꯕꯤꯗꯗꯤ ꯀꯅꯥꯅ ꯄꯣꯠꯊꯥꯒꯅꯤ? ꯑꯗꯨꯗꯤ ꯏꯒꯂꯨ ꯑꯃ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯠꯊꯥꯒꯅꯤ꯫ "ꯏꯒꯂꯨ ꯑꯃ ꯁꯥꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯔꯥ?" "ꯍꯣꯏ, ꯌꯥꯝꯅ ꯂꯥꯏ꯫ ꯏꯒꯂꯨ ꯍꯥꯏꯕꯁꯤ ꯁꯥꯕꯗ ꯄꯨꯡ ꯑꯃꯒꯨꯝꯕꯗꯪ ꯆꯪꯏ꯫ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯎꯟꯄꯥꯛꯁꯤꯡꯗꯨ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯅ, ꯍꯥꯏꯕꯗꯤ ꯆꯤꯡꯊꯦꯛ ꯅꯥꯏꯅ ꯀꯛꯏ꯫ ꯑꯀꯛꯄ ꯃꯇꯨꯝꯁꯤꯡꯗꯨ 70ꯒꯨꯝꯕꯅ ꯏꯒꯂꯨ ꯑꯃ ꯁꯥꯕ ꯀꯣꯟꯅꯩ꯫ ꯀꯥꯂꯦꯟꯊꯥꯗ ꯎꯟ ꯁꯧꯗꯣꯛꯂꯕ ꯀꯥꯟꯗꯗꯤ ꯅꯈꯣꯏ ꯀꯔꯝꯅ ꯁ꯭ꯂꯦꯖ ꯇꯣꯡꯗꯨꯅ ꯆꯠꯂꯤ?" ꯂꯥꯏꯙꯤꯅ ꯍꯪꯈꯤ꯫ "ꯀꯔꯤꯒꯤ ꯁ꯭ꯂꯦꯖ? ꯑꯩꯈꯣꯏ ꯀꯥꯂꯦꯟꯗꯗꯤ ꯀꯥꯌꯥꯛ ꯇꯣꯡꯗꯨꯅ ꯆꯠꯀꯅꯤꯌꯦ, ꯑꯗꯨꯒ ꯁꯤꯜ ꯑꯃꯗꯤ ꯋꯥꯜꯔꯁ ꯐꯥꯒꯅꯤ꯫ ꯀꯥꯌꯥꯛ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯍꯤ ꯑꯃꯅꯤ, ꯁꯥꯒꯤ ꯃꯍꯨꯠꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ꯫ ꯄꯄꯥꯅ ꯃꯗꯨ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯤ꯫
ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯁꯨ ꯃꯗꯨ ꯇꯣꯡꯂꯒ ꯉꯥ ꯐꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯑꯗꯨꯝ ꯂꯦꯞꯂꯒ ꯁꯥꯔꯛꯄꯅꯤ꯫ ꯋꯥꯔꯝꯃꯅꯤ, ꯅꯈꯣꯡꯗꯨ ꯁꯣꯏꯗꯅ ꯆꯤꯛꯂꯝꯂꯅꯤ꯫ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯒꯂꯨꯗ ꯆꯠꯂꯨꯁꯤ꯫ ꯀꯔꯝ ꯍꯥꯏꯅ? ꯁꯛꯈꯪꯗꯕ ꯑꯩꯕꯨ ꯍꯦꯛꯇ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯆꯪꯒꯗ꯭ꯔꯥꯅꯦ? ꯅꯈꯣꯏ ꯄꯄꯥꯅ ꯆꯩꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗ ꯆꯩꯗꯦ꯫ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯕ ꯋꯥꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯃꯆꯥꯗ ꯆꯩꯔꯕꯗꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯗꯨ ꯁꯥꯃꯨꯒꯤ ꯃꯅꯥꯒꯨꯝꯅ ꯆꯥꯎꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯨꯅ ꯀꯅꯥꯝꯇꯅ ꯆꯩꯅꯗꯦ꯫ ꯆꯦꯒꯤ ꯂꯥꯏꯙꯤ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯀꯌꯥꯗ ꯀꯟꯅ ꯊꯥꯖꯅꯔꯤꯕ! ꯃꯍꯥꯛꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯀꯨꯀꯥꯛꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯒꯂꯨꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨ ꯎꯟꯗ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯀꯨꯀꯥꯛꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤꯗꯨꯅ ꯍꯨꯏ 6ꯅ ꯄꯤꯡꯕ ꯁ꯭ꯂꯦꯖ ꯑꯃ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤꯗꯨ ꯁ꯭ꯂꯦꯖꯇꯨꯗ ꯇꯣꯡꯍꯜꯂꯒ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯥꯏꯙꯤꯅ ꯍꯪꯈꯤ, "ꯌꯨꯝꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯑꯋꯥꯡꯕ ꯐꯥꯎꯕ ꯌꯧꯗꯦ꯫ ꯅꯈꯣꯏꯅ ꯀꯔꯝꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯣ?" "ꯅꯍꯥꯛꯅ ꯍꯪꯂꯤꯕꯗꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯒꯤ ꯄꯄꯥ, ꯃꯃꯥ, ꯏꯆꯜ 2, ꯑꯗꯨꯒ ꯏꯆꯤꯜ-ꯏꯅꯥꯎ 2ꯅ ꯂꯣꯏꯅꯅ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨ ꯅꯍꯥꯛꯅ ꯎꯔꯒ ꯈꯪꯒꯅꯤꯁꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯍꯥꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤ 2 ꯑꯃꯒꯁꯨ ꯆꯟꯈꯤꯅꯤ꯫ ꯃꯅꯨꯡ ꯆꯪꯂꯛꯂꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯂꯥꯎꯅꯦ." ꯀꯨꯀꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯁꯛꯇꯥꯛꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯏꯙꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯪꯒꯜ ꯄꯤꯈꯤ꯫ ꯃꯐꯝꯗꯨꯒꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯁꯥꯎꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯍꯥꯏꯕ ꯂꯥꯏꯙꯤꯗꯨꯅ ꯈꯪꯈꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯀꯨꯀꯥꯛꯀꯤ ꯃꯃꯥꯗ ꯍꯪꯈꯤ, "ꯑꯗꯣꯝ ꯁꯥꯔꯤ ꯁꯦꯠꯇꯕꯔꯥ?" "ꯁꯥꯔꯤ ꯍꯥꯏꯕ ꯃꯗꯨꯕꯨ ꯀꯔꯤꯅꯣꯅꯦ?" ꯃꯍꯥꯛꯅ ꯆꯦꯒꯤ ꯂꯥꯏꯙꯤꯗ ꯑꯃꯨꯛ ꯍꯪꯂꯛꯈꯤ꯫ "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯗꯤ ꯁꯤꯜꯛꯀꯤ ꯅꯠꯇ꯭ꯔꯒ ꯂꯁꯤꯡꯗꯒꯤ ꯅꯥꯏꯕ ꯂꯪꯅ ꯁꯥꯕ ꯁꯥꯔꯤꯁꯤꯡ ꯁꯦꯠꯂꯤ, ꯁꯎꯟꯅ ꯁꯥꯕꯗꯤ ꯁꯦꯠꯇꯦ", ꯆꯦꯒꯤ ꯂꯥꯏꯙꯤꯅ ꯈꯨꯝꯂꯛꯈꯤ꯫ "ꯀꯔꯤꯒꯤ?" ꯀꯨꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ "ꯁꯑꯣꯝꯁꯤꯡ, ꯁꯖꯤꯁꯤꯡ, ꯁꯤꯜꯁꯤꯡ, ꯋꯥꯜꯔꯁꯁꯤꯡꯁꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯇꯕꯔꯥ?" "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗꯤ ꯁꯑꯣꯝ ꯑꯃ ꯎꯔꯕꯗꯤ ꯋꯥꯟꯊꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯑꯣꯝꯒꯤ ꯃꯣꯟꯁꯨ ꯈꯛ ꯏꯟꯗꯦ", ꯆꯦꯒꯤ ꯂꯥꯏꯙꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯀꯥꯛꯀꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯅꯈꯣꯏꯒꯤꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯉꯛꯅ ꯎꯏꯅꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯅ ꯆꯥꯎꯕꯔꯥ?" ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯃꯍꯥꯛꯀꯤ ꯋꯥꯍꯪꯁꯤꯗ ꯁꯥꯊꯤꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯡꯗꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯈꯣꯏ ꯄꯨꯝꯕꯗꯨ ꯅꯈꯣꯏꯒꯤ ꯁꯤꯗꯒꯤ ꯁꯔꯨꯛ ꯍꯦꯟꯅ 10, 100 ꯍꯦꯟꯅ, ꯃꯁꯤꯗ ꯅꯠꯇꯦ, ꯁꯔꯨꯛ 1000 ꯍꯦꯟꯅ ꯆꯥꯎꯏ꯫ ꯃꯐꯝꯗꯨꯗ ꯋꯥꯡꯂ-ꯋꯥꯡꯂꯕ ꯗꯂꯥꯟꯁꯤꯡ ꯃꯊꯣꯟ 15 ꯂꯩ, ꯋꯥꯡꯕꯁꯨ ꯂꯩ꯫" "ꯑꯁꯦꯡꯕꯔꯣ?" ꯃꯈꯣꯏ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯉꯛꯅ ꯆꯦꯒꯤ ꯂꯥꯏꯙꯤꯗ ꯍꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯉꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯝꯅ ꯌꯥꯛꯄ ꯁꯥꯡꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯡꯖꯤꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ "ꯇꯥꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯃꯈꯣꯜꯅꯣ?" ꯆꯦꯒꯤ ꯂꯥꯏꯙꯤꯅ ꯍꯪꯂꯛꯈꯤ꯫ "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯃꯁꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯍꯟꯈꯤꯗ꯭ꯔꯕ ꯄꯣꯠꯅꯤꯗ", ꯀꯨꯀꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯣ, ꯑꯗꯨꯗꯤ ꯗꯗꯥ ꯅꯥꯃꯤꯕꯅ ꯑꯩꯕꯨ ꯀꯧꯕꯅꯤꯗꯅ, ꯑꯩ ꯆꯠꯂꯒꯦ", ꯆꯦꯒꯤ ꯂꯥꯏꯙꯤꯗꯨꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯇ ꯕꯤꯗꯥꯏ ꯇꯧꯈꯤꯔꯝꯃꯤ꯫ ꯎꯟ ꯃꯊꯛꯇ ꯅꯤꯡꯊꯤꯅ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯏꯒꯂꯨ ꯃꯅꯨꯡꯗꯒꯤ ꯊꯔꯣ-ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯈꯤ꯫ "ꯑꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯁꯤꯗ ꯂꯩꯔꯦꯗꯅ! ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯃꯐꯝꯁꯤꯗ ꯂꯩꯕ ꯏꯒꯂꯨ 1000ꯃꯨꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯊꯨꯅ ꯊꯣꯛꯂꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯍꯥꯛ ꯌꯥꯎꯗꯅ ꯆꯠꯂꯝꯒꯅꯤꯗ", ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯄꯨꯈꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯙꯤ ꯑꯗꯨ ꯅꯥꯃꯤꯕꯒꯤ ꯁꯑꯣꯝꯗꯨꯗ ꯀꯣꯏꯂꯩ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯈꯥ ꯇꯝꯅ ꯌꯦꯡꯊꯔꯒ ꯂꯥꯎꯔꯛꯈꯤ, "ꯗꯗꯥ ꯅꯥꯃꯤꯕ, ꯌꯦꯡꯉꯨ ꯃꯈꯥꯗ! ꯑꯩꯗꯤ ꯑꯋꯥꯡꯕ ꯗꯂꯥꯟ ꯃꯇꯣꯟꯁꯤꯡꯗ ꯎꯔꯦ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯅꯠꯇꯦ, ꯃꯤꯁꯤꯡꯅ ꯇꯦꯟ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯪ ꯃꯈꯣꯏ ꯎꯅꯅꯤꯡꯕꯔꯣ? ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯥꯗꯕꯤꯔꯝꯃꯒꯦ", ꯃꯁꯤ ꯍꯥꯏꯔꯒ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯇꯞꯅ ꯂꯩꯃꯥꯏꯊꯛꯇ ꯊꯥꯗꯕꯤꯔꯦ꯫ ꯍꯧꯖꯤꯛ ꯆꯦꯒꯤ ꯂꯥꯏꯙꯤꯗꯨ ꯇꯦꯟ ꯈꯜꯂꯤꯕ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯗꯗꯥ ꯅꯥꯃꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯄꯥꯏꯕ ꯂꯥꯏꯙꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯥꯔꯠ 1 ꯂꯣꯏꯖꯔꯦ꯫ ꯄꯥꯔꯠ 2ꯕꯨ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯌꯣ꯫ ꯅꯦꯛꯁꯇ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯄꯥꯔꯠ 1 ꯂꯣꯏꯖꯔꯦ꯫ ꯊꯦꯡꯀ꯭ꯌꯨ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯃꯌꯥꯝꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯌꯣ꯫